YAONA Meeoi HATTOKPIKHIBA Thoudokka mari Leinana Nia Chennaba Meeoi Amasu Phaba Ngamkhre Nia Assam Police ka khutsamnaduna Thangleilan Mar Phakraba matungda Mizoram gi capital Aizawl dagi Lalrosang Mar Allies Rosang Phaba ngamkhibani mahak Jiribam ga thangdana leiba Assam gi Kasar district dagidi Lalrosang Thoudok aduda mahaki Khutsu Chauna Yauba Meeoi Amani Haina Nia Fongdoraki Thoudok Asiga Mari Leinana Manipur High Court case asiki report Nia Thangatkiba Teol Ahumgi Matungda Amadi Manipur High Court na Thamagi Manungda case asiga Mari Leinana Nia da charge Thangalakna ba Khangan kiba numit humni gi matungda Nia Chauna Chennaba Meeoi Anidu Phaba ngamkhibani haukiba chahi gi November gi tarik 13 da Jiribam gi Boro Bekra dagi phaduna pukraba matung Barak Turel dagi sina phangkiba Meeoi taruk adudi Yumrembam Rani Devi chahi humfu Telem Thoibi Devi chahi 38 mahaki machanupi Telem Thazamanbi Devi chahi 9 Laishram Haithoibi Devi chahi 15 mahaki macha Laishram Lamngan basing tha tara khakta ngairiba angang amadi Laishram Chingkhai ngan basing chahi ani ga thamanga ni panbayai numit adumaktada khulai paiba kangbu amaga Central Reserve Police Force CRPF ka khut thoknabada khulai paiba tara laikhidabagi thodoksu laiki